Ngasi Kangpokpida oil tanker amada sakhangdabasingna nongmai kapselakpida driver sokle mafam aduda combing operation chathakre. Sakhangdabasingna ambush tawduna micham ani sihankhiba Indo-Myanmar border lambi gi thawdok adu chief minister na pangdabagi thawongni hairaduna yaningdaba phongdokre. Amasong ngarang ahing sakhiba akan banonglay nushit na mafam kaya da yung kay humtokpa yaw na amang ata kaya tokre yung ningkhay bada ni pamata amat sokle. Mayam bakurum zari adom ni BDBS Impact News ni ay kangin bam thoy no henbi hauze pungja si phawbugi marui ba pawsing miyam da pizari Kangpokpi district ki manung chana leiba Changobungda anirak suba oina Dimapur dagi Imphal tamna thoglakpa oil tanker singda nomai kapsilakre thogdok aduda driver ani asok apan nangkre soklaba driver sing adudi Sekmai police station ki manung chana leiba Kanglatombi dagi Raju Karki chahi kuntramari apokpa lekhidraba Damar Bahadur Karki amadi Modbung police station ki manung chana leiba 4000 dagi Tulsi Paudail chahi kuntrataruk apokpa Krishna Paudyal ni Raju Karki gi yet thangba makhutta nongmai maru na panbadagi shokhi loina na Tulsi Paudyal gi mai gi sharuk amadi pukta sokhi ngasigi nongmai kapagi thogdok aduda oil tanker ahum registration number MN018327 MN03T0911 AS01DD4718 nongmai maru panbadagi akai atoi nangki Thogdok adu ngasi ayupung mangaga minini food chatba adwaida thokibani thogdok adu kanana amadi kari maramgi tawbano haiba khangbagamdri nakalamromda IG Zone 2 Kailun DIG Jayanta Kangpokpi gi SP H Balram amadi 4 IRB gi COW Ningsen na Luchingba Imphal East Imphal West Thobal amadi Bisempur gi Combined Commando Police Team singna thogdok thokiba mafam amadi manang nangpa mafam singda thiba humbagi thabak chathaki thiba humba duda mipha mipun gi thogdok ti lekhide panbaya ba amana tha sigi tara nipan da IOCL FCI gi oil tanker anida nongmai kapsilakpagi thogdok leikhre loinana All Manipur Petroleum Transporters Association na thogdok adu yamna kanna yaningda ba phongdoktuna thogdok adu da chena ba mioi sing athuba matamda phagadabani haiba demand thamki Tungda Manipur gi DGP LM Khaute na media da April 19 gi thogdok ta chena ba KRA ki hana member oiramba mioi mari phare haina laukthokibane All Manipur Petroleum Product Drivers Association amadi All Manipur Petroleum Drivers Union gi thomi singna hayeng malom da leiba oil depot da thau thadaba amadi depot asigi mamang da wakat me Pambagi Kongjang Jangsingani Hari. Loina Thogdok Asibu Yaning the Fungdok Poina Hayeng Me Amada Miam gi Kongchatamasu Chatkani Hari. Koji line the Laxaban, Thoro Koi Sapin Scoto Laxaban, Kargati Tana Koi Infantan Laxaban. Akoi Tikurin Dekinang Hydra Kampopi Yoromdagi Golaida, the Mai Imbus of the Lopaita. Adu the Kangjo de Koi Mark the Moy Togapa, the Kodi Kondom Guy Thoros Laxaban. Akoi Diver, I need to go Tinky and Animus where to go home to. Akoi Sharp of the Mamang the Hana Sacre. Adu the Kodi Mayajan Motawa. At the Manning the Moinum Lauba, Kodi Mayuta, Maya the Minisans, the woman. Amarom da nongmai kapa thogdok asi thokraba matung Imphal Dimapur lambi gi tongan mafam singda oil tanker ani amasu accident thokre adubu thogdok asida asok apandi amata yaw hodre haidi accident asina maram oiduna lambi chathok chasin tobada apan bapikre accident thoktuna leiriba gari sing mari lenaba authority na lokhatnaba kan hotnari haidi accident asi Kangpokpi amasung Imphal gi marak ki tongan mafam anida thokpani haidi Indo-Myanmar border dangarang sakhangdaba khutlai matik chana paiba mioi kharana water tanker da nongmai kapsanduna ambush chathaduna michamani hatkibagi thogdok pu chief minister N Biren na yam kanna yaning da phongdorakli ngarang gi thogdok adu da lekhidraba mioi animak BRO Griff ki sinmi ngaktani haidi panbayai ngarang ayuk pung 8 yankhai rom taba matamda water tanker aduna Indo-Myanmar border lambi da lakpada sakhangdaba sing aduna nongmai round kaya kapsilakibani
थौदोक अदुदा लेखिद्रबा ड्राइवर अदुदी लालियांगमांग चाही निफु बेहयांगदगिनी हाइरी अदुगा हैंडीमैन अदुना गिनलाम खौटे चाही यांखैने मखोय अनिमक बीआरओ गी सिनमी ngaktani हाइरी Manipur ngarang ahing sitkiba akanba nonglei nongshit na mafam kayada yum kai humtokre nonglei nongshit aduna maram oiraga tampaki mafam kayada chawna amangata thoke Imphal mayol dasu jinghana khanba yum thak kaya humtoki electric pole kaya tekhi loina ne electric wire fawba tatke Imphal is ki manung chanba kongba road ki manakta laiba Manipur Hindi Prachar Sabha gi building tangkhai ama kinthabadagi maduda laiba nupa macha ama makokta sokpadagi hospital da puduna laikanakhe Mapamadu laiba Eastern Ideal High School ki classroom ani ahom ki kubliba jingha nungsit na humtoki. Kongnang achauba puglaktuna lambida haitharaga laibadagi chathok chasin amataya khide. Singjamai dasu electric pole tektuna lambida tu silakpa amadi wire tettuna tabadagi miyamgi chathok chasin da chawna khudong chadaba mayok nakhe. Electricity Department ki miyoy sing laktuna jaga jaga sing da tektuna lairiba electric pole sing yungkhatpa amadi wire sem naraba honari. Lekai ayambada yung kay humtokpa uwa tekpa electric pole tekpa amadi wire tatpagi paulak ngari lerak khulaktasu yung kaya humtokpadagi imong manunggi miyoy sing yum semjenaki nonglei nongshidadu ahing nongyai mi chatnadaba matamda humlakpa oibana mi kahena asogapaldi nangkhide Ngarangi nonglei nongshina sokiba mafam asi Imphal East na ayamba oikhe hauzik fawbagi oina chapchana Khangbang ngamdrabasu amangata thokliba mayam asi lupa koti ki mathakta oiba yai haina panari CAF and PD Laborers Welfare Association na Imphal da leiba tongan ba children homes sing da chana thangna na bagi potlam sing khut sinakre mede thauramga mari leinana aikhoi gi icha ngaktani haiba thimda Association asigi mihut sing na chana thangna na ba potlam sing adu khut sinakibane Association asigi mihut sing na Imphal West ki tera da leiba children home gi caretaker da cheng khut sinaki angang sing adu da su chana na ba athum housing pizaki Association asina Imphal East ki Dulalyan da leiba children home da su chana thangna na bagi potlam sing khut sinaki Home asigi caretaker da association asigi maikei digi purakpa cheng home adu da pibaga loinana angang sing da su athum ahau pizaki Earthquake resistant construction haiba hiram sida seminar ama pangthokre seminar adu manicure architects forum amasung neo still na sinduna palace compound da label lamyan ba sanglen da pangthokibane seminar adu da mahairoi yum saning ba miyoy singna sarugya ba yum kai sabagi akhang ahe singna yum saba haibasi yamna wangna chauna amadi sangna saroi da bani hainaki Yung khara wangna sage hairabadi mathol hapkatpada light oihangadabani haiba wafam thamnaki Hiram kaya da kanaba pigani haiduna kumja lisingamaga chamapan marfu da saba horakiba Thawal multipurpose project na sokalaba Imphal East ki manung chanba lamlai maikei gi khunja singna ngasi project asigi makhada Phangadaba kanaba sing phanghandabagi mayokta ihau haunanaba sem sare haina Thawal multipurpose project neglected area agricultural development organization na Manipur lengakta akan bawafam thamlakli Manipur Press Club ta paumi singa unabada association asigi secretary Telem Dhara na haikibada Chahi contractoruk sangna sarakliba Thawal multipurpose project loishinba yana lairabani adubu asuk yamba chahi asigi manung da project asina lamlai maikei da lairiba khul singda hiram amatagi kanaba piba laitri mamangda pankhiba lengak singdasu meeting changbinaba kayarak haijakrabasu ngasi fawba thabakta onthokba laitri maramaduna Manipur lengak na numit 15 gi manungda akhanaba meeting changdrabadi khunja singna makhal kayagi khongjang changsinaba sem sare haiki NSS Unit 1 amadi Unit 2 Biramangol College Sawombung na sinduna haukiba April 13 tagi chatharakpa combined NSS Special Camp nga solution kre. Camp asida HIV, AIDS, skill development and entrepreneurship
amadi prevention from malaria, dengue and Japanese encephalitis haiba hiram sing asida khanalenabagi thoram kaya pangthoki haina NSS Unit 1 Biramangol College na thadorapwa cherol amana khanghalakli. Destitute homes sing the ladiba angang singi mating pangnanaba the Hope for Angels haina mingthonba charity fashion show ama pangthokadori. Haiba fashion show asilakliba me thagi tang taramarida MZ Avenue the Labour Hotel Yaris na the Blue Wings na sindra pangthokadabani. Blue Wings ki managing director KH Nisikantana haiba fashion show asi kana laijadraba angang sing ki mating pangnabagi damak pangthokadabani. Fashion show asina angang sing asigi mating pangba ngambata natana lamdam asigi designer singi pothok sing amasung hai sing basu uthokpa ngamhalagani. So asidagi fanglakpa senfam sing asi me thagi tangkun mathoida Rose Garden da pangthokpa thoram amada angang sing da khutsenagani haiki. Mogi putting the power mogi entertainment oiba mokona ninjabadu mokon kana piba ngamana ba isena mai programa Manipuri film artist interaction tawnanba mokoi leriba daily normal work to dagi haktang mokoi nakana mudo puthokiraga wakal nuaina lehna namagi pandama madani yanan boina bai blue sel ba chabani taw matham thong laksagi ni Manipuri singi district sing dalai riba home sing sidasu koi ge abu mokoi gi dawda kai makra tawgen su kanjari aduna sahi ma dai koi ta tambaki ma amadi singi ma adumaina ani thongna koi gi normal salon sida hapsan jaraga blue wings ki tangbuna angang sing asibu hakang mukup amado so mokoi wakhalon ko haloga numai ba wakhala ma bijage na kale Sinmi singi numit me de na lakpada lo na thinkraba lalholov kor kongi publicity committee na thador puchirol amana masagi humang malta na hingliba lamdam sigi lomi sinmi singi mafam da yaifa pauzel pirakli Kunmathoi suba chahi cha yoraklaba malemgi angakpa ahong bakaya leiraba phibam asida Manipur gi masing yamlaba lairaba lomi sinmi miyamgi hingliba punsi mahingdi awabagi masak oide loilam lengak ki senjaw tanba khunai punsirol gi mayokta yawal lalho khomang chausenna changsin bangamna ba lamdam sigi lomi sinmi micham miyam amata oina pulasi isa iromdom lepchaba Isagi laibag isana lepchaba ngamnanaba honaminasi amasung ningkha tamba phanglabadata lamdam sigi lairaba lomi sinmi miyamna tangdu leitaba amasung makalamba punsirol ama phangba ngamgani haina cherol sana makha tarakli nakalamaromda sinmi singi numit medena lakpada Manipur gi sinmi singbu nada yektana tawruba sinphamda hena chakhatpa oinanaba thaunijari haina worker union Manipur na cherol amada yaifa pauzel pirakli Amaromda Sinmi singi phangpham thokpa sing ngasi fawba ningthina phanghandriba asigi maram karino haina lengaki maphamda worker union Manipur na cherol asida wahang hanglakli Moirang Assembly constituency gi MLA P Sarat Chandra na constituency asigi manung chana leiriba kwakta da lomi singna chahi khudingi thengnariba ichawgi awaba kokhanaba pandamda lopham kaya yingsinkre Minor Irrigation Department ki engineer sing amadi lamdamadugi miyam yauna chatkhiba khongchad aduda haurau loktongbi canal Charangpat Dam Loksabi canal amadi haibong makhong thingel gi phibam kaya yingsinkhi Yengsin khongchat aduga mari leinana P Sarat Chandra na phongdokibada mafam asida leiriba lopham pari kaya asi chahi khudingi ising thumjindura lomi singna thengnariba awaba kaya adu kongnanaba nongju tha laktringeda semjinnabagi damak yengsinbani haina phongdokhi Election Management Committee 10/2 Langol na Sindhana Oripog Assembly Constituency dagi mihut oina karaklaba Manipur gi Deputy Chief Minister su oiriba Yumnam Joy Kumar bu okpugi thoram ama pangthokre Langol Lairembi Bazar da pangthokiba thoram aduga mari leinana matam kaya gi mamang dagi sembi dana laklaba Imphal West DC dagi Langol takhibagi lambi athuba matam da semba loishilagani haina Deputy Chief Minister na thajaba pikhi Ngasigi thoram aduda Langol da leiba tongan ba leikai amadi lup singi luchingba sing saruk yakhe Deputy Chief Minister na makha taraduna Langol gi miyam na thengnariba ising phangdabagi awaba koknanaba water harvesting taunanaba thorang ama paikhatlagani loinana tungkoina chatpa yaba water treatment plan amasu paikhatnaba honari haina Joy Kumar na phungdokhi
mayamna yamna itatatan soliba ECI gi office faudi orbani ECI office ina sibau yorpa talakpa sigi lambi se already ai executive engineer PWD Impal West ki khanaraga masi work program da hap karbani kui dina tham ke kai manung de soidina koi mase semgotpa yarni fc sim tamjage singi kanji koi langon gi se mafam hairiba kun sing sing nak nabada ising center pa khotar ko lei se masida koi gi water harvesting tona ba madugumbi project pairga haiba water harvesting toga madudagi thakna ising che pangan ba masi tokduya de na EP kaujiga ba PhD ge su ikui dana ai chalu de hai nai kan lam giro en kale maduna short term solution long term de koi ge kan da pipe water na phajana torga du tona ba su plan hapchi haina bani Yais College Sida Miam gi mihut oina mai paglaklaba AC asigi MLA Parliamentary Secretary Finance and Science and Technology gi thongdang su puriba Thokchom Satyabrata Singh Taramna okpagi thoram pangthokre Working Committee Ward number 14 na sinduna Yais School Sanakhya Yaima Kolup ki Radha Mandopta pangthokiba thoram aduda lamdamadu gi miyoi kayana sarukya ki Ukhrul district ki Ukhrul Toloi Tadubi ki lambi sembada quality maintain tawdre haina pau hapna rakliba sigi matangda Ukhrul gi DC MJ Pradeep Chandren na wafam khara sektorakle hariba Ukhrul Toloi Tadubi gi lambi saruk khara asi hana leiramba aduda semjin bani masigi thabak asi Akang balai mai da taugadabani adubu thabak asigi contractor Bharatiya Infrastructure Private Limited amadi sinmi kharana achot balai mai da thazan badagi lambi asinong khara tabada sathina kairakibani District Administration na thogdok asigi matang da kupna yengsilaba matung NHIDCL na niyong gi matung ina lambi asi amuhana semlagani hairi Nakalamaram da Ukhrul Town gi lambi koilas thabagi thabak asi Manipur lenga ki Public Works Department na pai de haina cherol amada sektorakle lambi asi gi koilas thabagi thabak asi Ministry of Road Transport and Highways Mort ki makhada National Highway Infrastructural Development Corporation Limited NHIDCL na thabani haide Loinana Hiram asida Chief Minister gi special package kasu mari amata laina de haina cherol asina makhatare Matang size the break amalozage Manipur amadi malim ki tongan bai pausang loina nei khoi break tiam na thunan zarake impact news pu meeting taduna lebio mayam ba mukha na taram nok chari bulletin asigi makha taba pau miyam da pizari Nimitare ni chopna chatharakpa Festival of Performing Arts in Manipur and Sintak Purel Singh Irat Jabagi Thoram ngasilution kre Maihorol inat thangta apun balup mital amadi the Western Standard High School Salam ani na sinduna singjamai jinga makhada leiba leimayol Arts Center da pangthokiba loishin bagi thoram aduda ining thau leishem basana jawbana athoiba mithunglen oiki ngasigi thoram aduda mapugi thojal khonga gi manasu tongan ba lamda leiba mashak naiba mioi kaya da khudol tamki Police amasung public anigi marakta mari hena phaganabagi pandamda lamtu sit sengbagi thabak chathakre lamtu sit sengbagi thabak adu Imphal Police na wangkhai gi wall club ka khutsam naduna chathakibane apun batim maduna palace compound andro parking amadi thangal gi mitam leidiba traffic point ki akoibada lamtu sengtoki Kanglai Park Manipur Art and Culture Research Center na sinduna kunmapan lak subay imagi numit pangthokre thoramasi naurem thong dalaiba NG College Conference Hall da pangthokibani aikoi bu pokpi ba ima ipa singin numit pangthokliba si makoina aikoi bu pokpi rakpa amad sembi rakpa amadi laurakhiba thodang singbuning singduna aphabalamdam mama oihanabagi pandam amaga loinana Pangthokpani haina Kanglai Park Manipur Art and Culture Research Center ki Secretary W Memton na phongdorakhe Ima ipai puna thambi namba kani koirong nong na wangwara panthawi pana maheli malem leimana lumbara palem imana maheli na haiba philosophy du munna ne najaraga sumba ima ipa gi tharom mama khoisu parents day ama pangthokpasi yam darkar oi hangang singi tungba horakpagi su ima Manipuri gi masak khangba ima ipa masak khangba haibadu oiragadi hangang singdu aphaba ma oirakani
हाइबसिगी मखादा इथक थोंबा ओजा गुरु मयान खनाबिरबा मतुंगदा पांथोक चखिबनेबा पेरेंट्स डे अमा पांथोक पसिदी तोंगी अफबा ओइगनी इमा इपानिंग बाहाइबसि तंगाइ फद्रबनी हाइबगी थीमसिदा खोइना थवा यावना होनजब हाइबा तारे Imphal College Students Eco Club na sinduna ngasi drawing competition ama Imphal College ki indoor hall da pangthokre. Competition na si category ani da pangthokhi class 1 dagi 3 amasung class 4 dagi 7 fawbada leiba mahairoi chamnga nifurom na layak pa changdamnaba asida sarukyakhi. Competition asi maru oina malemgi ecological balance da sokchilakliba asibu nauriba mahairoi singda awareness pinabagi pandam da sinkhibani haina Eco Club ki member amana phongdorakli. Asigi competition asida akoina pangthok chabagi maramdi akoi hojik akoibagi fiam da sokchi laiba amasung malem sida lepa leitina ahongba kaya ama lakliba masigi matangda akoi haurakliba satra naharon singda akoi mahoksagi oiba prakritiki oiba akoi gi khalsingji kaidina thamnabagi damakta akoi pangthok chabani MK Saroz Khan Kaubanaha Oiriba Muslim Aiba Amana Iba Imadi Ngaksham Yaure Kauba Lairikama Ngasi Manipur Press Club ta Fongkre Patriotic Writers Forum Manipur na Sindana Pangtokiba Lairik Fongbagi Thoram Asida Saruk Yakiba Lamdam Sigi Masaknaiba Aiba Singna Fongdok Nakibada Manipur da Kundariba Muslim Singi Marakta Naha Oiriba Amana Aibagi Lambida Kongdarak Pasi Chautok Janingaini Naha Aiba Thorakliba Asina Manipur Sahitya da Achauba Mapam Amakanba Ngamgadoribani Adubu Lamdam Sida Lairik Kaya Nong Makangdana Fonglabasu Pabinaba Migi Masindi Watli Haina Nungnang Bawafam Fongdok Naki Socio-Economics and Educational Upliftment Society Awang Sekmai ki Manga Suba Mapuk Kumon Thoram Pangtokre. Awang Sekmai Scheduled Caste Community Hall de Pangtokiba Thoram Asigamari Lainana Mahiri Singi Oiba Science Mathematics Competition Amadi Manipur da Ing Tappa Puraknaba Pandam da Miyoi Kayana Saru Yaduna Peace Rally Amasu Pangtoki. Hericon na sinduna nga si Nipan Suba District Level Kangmin na si Iramdam Quiz Competition Pangtokre. Hariba competition na si Imphal East, West, Thawbal, Bisnupur amadi Kakching da Lamlong Higher Secondary School, Kakching Higher Secondary School, Moirang Multipurpose Higher Secondary School singda Pangtoke. Competition asigi matang da Hericon gi Vice President Y Surjit Khuman na Fongdorakpada Lamdam asigi mahiroi ayamba iramdam gi maramda khangba watlakpa amadi mahiloi shang singda tamliba syllabus singda pak sanna yaudabana mahiroi singna hena khangnanaba pandamda khangminasi iramdam quiz competition asi pangthokpani haide ngasi pangthokliba competition asi the district level round da ani suba amadi ahum suba taraklaba sing consolation prize pinanaba khankre amasong District Singdagi Makok Taraklaba Tim Manga Kangat Kibaga Luinana Lakliba Metara Taru Hericon gi Mapok Kumon Numita Final Competition Amok Pangtok Lagani Hairi Puyamai Thakibagi Apun Baning Singlo Pumanil gi active member Oiramba Laimapok Pam Rasmohan Mitai na Ikang Kanghaudana Laikidabada Pumanil na Chirol Amada Awaba Pongdorakli. Loinana Haukiba Irai Numita Pumanil gi chairman na Luchingduna Akomlov Kanglepaki office terminatani Tumina Leptuna Awaba Fongdoki Haina Chirola Sina Makatari. Lamdam sida thokliba thodok wathok kaya da saruk yaduna apaba khunai ama oinana bohana bada achauba thodang loriba mahiroi loop singi manungda ama oiriba Students Union of Kangleipak Sukki nauna thopugadaba executive member sing washak lokre Manipur Press Club tapangtoki ba washak pagi thoram asida washak lokraba miyoi sing adudi Nongthombam Gobin na president Nongthombam Rosen na vice president Longzam Chingkai Nganbana Secretary General Dhanakumar Ningthozam na Joint Secretary SW Milton na Finance Secretary Thokchom Dollars na Publicity Secretary oina washakloke Relief Center for the Welfare of Differently Abled Persons Manipur gi Program Manager Moirang Tem Premier Amasung Joint Secretary Oinam Bir Kumar
Anina National Platform for Disabled Rights and Duties ki National Secretary amasung State President oina khalakre. Makhoi ani differently abled persons singidamak pangthokiba thabak thoram kayabu platform asana sakhangbiduna National Secretary amasung State President oina hablakpada differently abled persons sing harauba phongtorakli. Housing ngasi nongmagi sanabagi pau pizari. All Manipur Taekwondo Association ngasi taramathoi suba Manipur Legislative Assembly gi Speaker Yumnam Khemchan bu taramna okre. Khuman Lampak Sports Complex leba National Sports Academy gi Taekwondo Hall ngasi pangthoki ba thoramaduda Taekwondo masana asibu thawai tana sanazarakiba Y Khemchan na English singamaga chamapan marfuni thoi dagi marfu humdoida India gi mahut sinduna Asia gi tongan ba mafam singda pangthokpa International ki thakta sanaba Taekwondo Championship kayada sarukyakhi masana sibu pamjaba sanaroi ama oina All Assam Taekwondo Association ki founder president oirambatan natana All Manipur Taekwondo Association ki president ki phampuduna masana asi thawai hakchang yauna lamdam asigi sanaroi kayada takpi tambibagi thaudang kaya lauramkhi All Manipur Taekwondo Association ki president Bobby Waikhom amadi association asigi hauzi thaupuriba mioi kayana ngasi mag Manipur Legislative Assembly gi Speaker oiriba Yumnam Khemchan da achamba khudol pot kaya piduna mahakna association asigi damag tauramba kayabu singthanakhi Ahan Basangai Trophy Veterans Football Championship ta VSAI Team A amadi Team V thangmaiban ani mai pakre ngasi tournament asigi ahan basana khiwa league match samada VSAI Team A thangmaiban na VSA Sorabu Panjal Mari amada mai tibu pike match asida mai pakraba VSAI Team A thangmaiban gi sanaroi S Gandhi na Panjal ani aduga MD Azad amadi MD Rahman ani na Panjal amamamga chankhi Chatharibar Football Trophy asigi ngasi sanakiba ani subal liktana VSAI Team B thangmaiban gi sanaroi Rajan Khangan bana Panjal ani aduga Imoja amasung Somendro ani na Panjal amamamga chanduna UVSA Lilong Chazingbu Panjal Mari Sinoda yamna lakchana maiti bapike RK Fortune Developers Private Limited ki Managing Director RK Rameshwar gi senthang makhada All Manipur United Veteran Football Association na sinduna chathariba championship asida veteran football team kunna sarukyari hayeng tournament asigi makha tabal league match ani part 2 da leba Pamyal gi sanabungda sanaragani Ngasi United Bank of India Manipur branch ke employees singna marup mapang oibagi football match sama sanakre Thangmaiban Athletic Union gi sanabungda sanakiba ngasi gi football match asida UBI Bank singda thabak tawriba Manipur gi tongan ba branch singdagi lakba sanaroi singna sanakiba match aduda UBI Team A na UBI Team B bu Panjal ahum anida maitiba pike Bank sing asida mathau tawriba thomi singna sana khonabagi lamda mai onsinduna awa ana kaya kauthokuna ngasi ahan boina sanakiba football match asidagi hauraga bank asina chahi khudingi oina ngasi gi numit asida thoram asi pangthoklagani haina United Bank of India gi AGM Dr Prasanna Kumar Bal amadi UBI Service Infal branch ki senior manager NZ Teban anina wafam asi phongdokhe Masigi maru iba team di aikoi gi bank da thabak suri ba mi sing ji ayuk nganta da gi chatleraga nungdang atheng ba phawba wana suna leibadu gi awabadu kharadang orsu pothana na ba haidana football match asi sinjabani I have also advised them this year you have started it in the subsequent year you can have the inter-bank tournament then also in the subsequent year even government of Manipur may also think otherwise to make even inter-departmental sports day here also in the subsequent years. So I wish all the best for these teams.
Taramapan Super Challenge ka Veterans Football Tournament ta UKFC Uripok mai pakre. Ngasi 11 star akampat ki sanabung da sanakiba tournament asigi ahanba match samada AVFA akampat ki sanaroi KH Wanglen na match ki Taramathoi suba minute panjalama chankraba matung FC Wangkem gi sanaroi KH Singhazit na makhoi gi sothaduna lehauraba panjal adu match ki taruk suba minute ta hantoktuna team animak na match asigi apiba matamda panjal amamam chanaduna match asi draw oike Chathariba tournament asigi ngasi sanakiba ani suba league tana UKFC Uripoke sanaroi M Gunamani na match ki Taramapan suba minute chankiba amata ngaraba panjal aduna WFPA Sagol Banbu panjal ama sinoda maitiba pibangamki Manipur Veteran Football Association asinduna Chathariba tournament asida football team mapan na saruk yari hayeng tournament asigi makhatabal league match ani sanaragani Taranithoi Suba Telo Joint Cooperative Farming Society Limited Trophy Lamlai Kendra Village Wise Men's Open 7-a-side Football Tournament ngasidagi sanaba hokre. Telo Society Hainaming Thonba Football Tournament asigi ngasi sanakiba ahanba league match samada STT Secta Team A gi sanaroi Nilachandrana match ki nifutaruk suba minute panjal ama chanduna mahaki team asana panjal ama mangjil thaduna chatlam laba matung FC Yumnam Kunogi Sanaroi Ngobana match ki Yankai Humdoi Super Minute Panjaladu Handoktuna ngasi sanakiba tournament asigi ahanba league match asida team animakna panjal amamam chanaduna match asi draw chatki Hayeng tournament asigi makhatabal league match ani sanaragani Arabada bulletin asigi headlines samukhanam yamda thamjage Ngasi Kangpokpida oil tanker amada sakhangdaba singna nongmai kapsilakda driver sokle mafam aduda combing operation chathakre Sakhangdaba singna ambush tawdana mitam ani sihan kiba Indo Myanmar border lambi gi thongdoga du chief minister na pangdam gi thawomni hairaduna yaningdaba phongdokre Amasung marang ahing sakibakan banong lay nungshit na mapang kaya da yung kayo humtok yaw na amang ata kaya tokre yung ningkay bada ni pamata amasokle.